Pune da Kanglup masel gi hingsa thokhre Miyoi 2ga gi mathak da case manga lakhotkhri. Maharashtra gi Pune district social messaging platform amar thagalakhiba wakaya magi matang da yabat village da Kanglup masel gi hingsa thokhre hingsa aduga mari leina Miyoi 2ga henbagi mathak da police na Pune FIR manga register tawkhre amasum hauzu power yamdrab da Miyoi 13 fakhre hari. Social media post amada sawalaba Miyoi singna miyam gi lan thum thuga yei khaibi gi thabuk satharakwadigi iragi numi yungma matungda khungang adu da Kanglup masel gi marakta ungkhatnabagi amasum hingsa thokhi hari. Kulgam district khuthokna bra terrorist ani hatkre Jammu Kashmir gi Kulgam district security force singa haujuk sathari ba khuthokna ba mar terrorist ani hatkre na ngarang army na phongdokhre hari. Nauna pokpa angang yauna manga phakre angang loronbagi yamna nungaitaba thawdo amada nauna pokpa angang aduna mapa adumak yauna rupa lakh 1.5 ta angang du yonabagi damak tamilna dugi Thira2ga district Miyoi manga phakre hari. PR lenga ki tawba ngamba matik mayai utpa horakpa Manipur wathok ki waroisin puranaba PR lenga na lokholaktiba khongthang gi manungsana singa masum tamgi tungan mafam singdagi lan gi khusu khulai nongmai cham henba amadi pokhai biya ba masak sing fugat pangam rakhiba si lamdam masid amuka thokhidri haibi he PR lenga na yamlaba lan khusu khulai sing fugalakhiba amadi makhata na thibu humbi gi thabak sing leptana satra khibadagi nakalani gi marakta nongmai kapna bagi makhol suta ba phangkhidri adubu wathok asigi waroisin purakpa ngamdri haiduna PR tha taruk amaga makha Samthana warep laukiba simakti lebak thibani India lengana Manipur wathok ki matangna PR makha samthana thambagi warep asina democracy gi khungauna ba madi miyam gi hakta asoba singna ba mo ehali adubu PR lengana state asigi Imphal city Khoirambal Kaithel manung yauna Imphal west Imphal east Thobal yauna kaksingna singba district singda logi wangwada footpath na singba khopsindana pochai paisinba amadi Sajinbana singba paktakna tathokpagi thabak lokholakhiba asi miyam gi yaifanaba oibana afaba khongthangni param kaina logi wangbda lam khopsinduna samga sagatpagi thabak satakhiba singi oinadi nungaitaba poklamani tuan district singi DC singna encroacher sing tathokpagi thabak sing leptana satharibasi mai pakna satharakani haibagi thajabale lambi gi nak yet footpath khopsinba dukan amadi lambi mayada leiba Miyoi singna state land khas land khopsinduna semjin sajinbagi thabak sing chathaba amadi toral khongbal da pochai paisinba yumna singba sajinbadagi lambi silhanbada natana ising sak thuanbada mating oiri lam khopsinba singna iram khonglam sing phawba phunjenduna yum kai dukan singba sajinbadagi ising chianba ngamdabadagi khusem gi isauk toina thugali Encroacher sing tathokpagi thabak satharakiba asida miyamgi maraktagi nuaitaba mandi pendaba phongdokpagi mahot paikhalakliba thabas miyamgi yaifanaba oibana amiyamna cooperation pibusumi nakala maromdana sin kuki jau narco terrorist singna English ngani ga kunga mari gi November 13 de Jiribamgi Brobekra police station gi manungsanba Thira2ga tha tara khakta ngairiba anga ama yauna angang ahum nupi ahum pharaga pukraba matung minungsi yauduna tamthina hatolaga barak turel thadarakhiba duna miyamgi thamoi kahenkhiba thawdo dura sinaba miwema National Investigation Agency NIA na mamang tha July 13 mathi phagatpa ngamkhiba su lenga asigi exitmeni Jiribamda ahum nupi ahum pharaga tamthina hatkhiba du khwaidigi tamthiba minungsi yaudaba saramsat ki thawong haina miyamgi thamoi kaikhi NIA na thawdo dur siena saramsi satpa criminal ama phagat ki badu logi weba action lokotuna mapuji supa kaisung sangna thambagi serak pigadabani miyad asitana tana miyam thamoi sokna kai ki ba takyel amadi tera tongram laikai digi mahiru ani yauna Miyoi kya pharga thiba khangdana mangan ki ba singa dur siena ba criminal singsu Thira2ga phaduna serak pi bigi thabak satharabadi PR thambagi pn ba leidiba miyam gi thamoida apian bu hen mangamani PR thamlibas illegal immigrants sin kuki jaugi terrorist na laibaki mathakta landa aduna miyam hatpa popi thaba drug lalonba anaubu khul sing samgat thingnaba amadi illegal immigrants sing khandokna bagi pandamni haibanina mai pak pangamdrabadi PR thamduna miyamna PR gi kanaba phangan mangamdrabadi lenga ki thoksil gi meyokta miyamna leirakani miyam gi lengak su oigera PR lengak po oigera miyam gi yaifanaba thabak sing pekhalabadi thagatpam thui miyam gi mayokta leiba sing di phatti haiba ngamgadabani haiba Kanglup gi editorial miyamda thamjari Manipur santi hanjilagnaba matung special summary revision pangthokpiyo haina MTF na ECI da taksingkhre
Manipur hauzik thokliba Kanglup ki irang asi luisinduna lanjena khiba tribal family sing makhoi sing hana gi jaga sing adu amu hana khunda leita aduna mapung phana santi hanjelaknaba matungda special summary revision pangthok piu haina Manipur Tribal Forum Dilina ngarang Election Commission of India ra taksin kri hairi forum masina ECI da ayib sirol piduna taksin khiba aduda hairiba warol singdi maru ina electoral roll revision asi isam samna technical process ama oina lawbigano democratic inclusiveness amasum institutional ek adugi test amani maram aduna ECI gi maikedi special summary revision asi pangthok tringa gi mamang da masigi lokat phamthokwa measure sing adu mapung phan lokat kadabani loinana verification process da transparency lehana bagi damakta neutral mechanism amasum independence observers sing haptuna confidence building measure ama oina pakha kadabani relief centers sing amasum tribal areas sing the special camps sing hangbigi provision legadabani loinana hauji thokliba Kanglup irang sin maram moiraga identity natragana address proof sing yauna atei documents sing mangkraba sing adu voter list yonana ba madi recognize tawna bigi damakta misang mikhai nai da official sing sakhang laba revision society organization sing kusamnana thabak tawgadabani hauji thoklibi irang sin maram moiraga kuki community gi Miyoi lising kya ama makhoi gi pari puri gi wariba lam sing adu thadok tun lanjenaraga leiribani maram aduna special summary revision asi mapung phana amadi transparency leina pangthona bagi damakti state asida mausa gi phibam hanjilaba khaktada hairiba khongthang asi paikhat piu hairi plastic pollution thokandana ba mafam sana paisinduna recycle gi tharang paikhatlagani World Environment Day 2025 kamari lainana takyel kolom laikai da leiba kindergarten Montessori school gi eco club na sinduna ngasi school asigi mahiroi sing amasum oza sing saruk yaduna free plastic campaign ama pangthokre and plastic campaign haiba theme da pangthokiba campaign aduga mari leidana school asigi mahiroi sing oza sing amasum staff sing saruk yaduna free plastic campaign rally am school asigi horaga sagolban khamnam larak phawba sakhi loinana hana rally adubu lamtha khiba madumakta losin ki thoram aduga mari leiden school adugi principal Dr. Alongzam Danesona khibada ekhoi Miyoi bega plastic ka tana thana bi yadraba mari am lerakli Miyoi khrana tumba hek hogalakpadagi horaga numidang tumlamda gi matam phaw plastic ki polam sing tangai phadana sijinari aikhoi Miyoi bada plastic asi yamna maru oiba polam am oiraba su plastic ki oiba polam sing asi aikhoina khangdabadagi amasum thausadabadagi matam sana hundoktaba amasum ningthina recycle toba ngamdabana maram oiraga aikhoi Miyoi ba sanga amadi akoi bigi phibam da sauna singnaba kya piba horakli ningthina khomjinba ngamhodaba plastic sing asi lambi sorokta yamna hena paisinduna environment pollution thokan madanatana plastic ki polam sing asi sanga sabadagi sibigi thawdok kya thokli aikhoina section hawdabadagi plastic ki polam sing asi pukri torel amasum pat sing da yoksinduna ising motion hanmadanatana ising gi ecology da sauna ahongba ma lakhanduna ising da leiriba nga yauna jiba kayana Sashin ba loinana nga yauna jiba sing adu amuk Miyoi bana amuk sabada nga amadi ising gi jiba sing asida yauriba minna uba ngamda plastic ki masa sing asina ekhoi Miyoi bada laina tina kya thon bigi masa am oirakli enesu pau sida makhata na report phibam asida kindergarten Montessori school gi eco club na sinduna grassroots level digi horaga school asiki mahiroi singa loinana school asiki akoi bada leiriba miyam da plastic niyam sumna sisina ba amadi plastic pollution thokandana ba aikoina kari thaudang lobu ye habigi paujel puba rally asi satpani rally asi da saruk yariba mahiroi singa lambi sorokta tariba pollution thokanba yariba plastic sing khomjinduna school asiki akoi bada plastic pollution thokandana ba mafam sana paisinduna recycle tawna bigi thaurang su paikhatlagani haikena su paus da makhata na phungdorakli adugo tenda na sumna myam na thamjage haujikoina di myam paus matang se lusinjarage am su makhata ba no ba update myam pun ngai mina sena channel sigi mekeri gi myang pham na makhata na thamjari makhata ba no ba update myam pun ngai mina se